sidagi phammaga lairik paraga hayeng aigi ichajina achoba mi oirakpasu yai tamba ngamde ko ha pesa sigi amallaba phaja thiraba papana sabiba bench sidagi phammaga lairik phajana patharaga hayeng leibak sigi achoba mapi mapa ama oirakpasu kanana khang tamba ngamde natra adu mom oirakpasu yai aduna phajaba thiba ama masana bidri karimta khalunu phamba yare se phamba yare isagi phibam murti chana phamba yare aduga si lairik paba yare adu sak chaba bo yare phajare se Good morning, ma'am. Ay nang ngarang utek watek adagi kaya tare wa nung khara khomjalaga
ꯇꯧꯔꯒ ꯁꯥꯕꯗꯣ ꯃꯣꯏ ꯑꯉꯥꯡꯒꯤ ꯑꯣꯏꯅ ꯆꯤꯌꯔ ꯑꯣꯏꯅ ꯁꯥꯕꯤꯔꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯉꯥꯡꯒꯤ ꯁꯤꯁꯤꯅ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯆꯥꯛ ꯆꯥꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯂꯣꯏ ꯇꯧꯖꯔꯦ ꯇꯧꯕꯇꯕꯨ ꯉꯁꯤꯁꯦ ꯁꯨꯇꯤꯅꯤꯀꯣ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯇꯣꯇꯦꯜ ꯁꯠ ꯗꯥꯎꯟ ꯂꯩꯕꯗꯒꯤ ꯑꯩꯈꯣই ꯁꯨꯇꯤ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯨꯇꯤ ꯂꯩꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁ꯭ꯀꯨꯜ ꯅꯣꯡꯃ ꯉꯁꯤ ꯅꯣꯡꯃꯒꯤꯗꯤ ꯆꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯝ ꯀꯔꯤꯝꯇ ꯑꯩꯈꯣꯏꯒꯤ ꯇꯣꯇꯦꯜ ꯁꯠ ꯗꯥꯎꯟ ꯇꯧꯁꯜꯂꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯑꯉꯥꯡꯁꯤꯒꯤ ꯑꯁꯥ ꯀꯥꯏꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯦ ꯁꯨꯃꯥꯏꯅ ꯆꯠꯂꯣꯏꯗꯣꯏꯅꯣ ꯑꯗꯒꯤ ꯀꯃꯥꯏꯅ ꯏꯔꯥꯡꯁꯦ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯂꯦꯞꯄ ꯉꯝꯗꯦꯕ ꯇꯧꯕꯇꯕꯨ ꯑꯉꯥꯡꯒꯤ ꯇꯨꯡꯒꯤ ꯑꯁꯥꯗꯤ ꯂꯣꯏ ꯀꯥꯏꯔꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯣ ꯂꯩꯉꯥꯛꯅ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯏꯖꯧ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯩꯉꯥꯛꯁꯦ ꯇꯨꯃꯤꯟꯅ ꯀꯩꯁꯨ ꯂꯩꯍꯟꯅꯤꯡꯗꯦꯀꯣ ꯇꯨꯃꯤꯟꯅ ꯂꯩꯍꯟꯅꯤꯡꯗꯦ ꯂꯩꯉꯥꯛꯁꯤꯡꯁꯤꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯂꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯝ ꯌꯦꯡꯕ ꯅꯠꯇꯕ ꯌꯦꯡꯕꯤꯌꯨ ꯅꯠꯇꯕ ꯐꯖꯅ ꯂꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯇꯪꯗꯤ ꯁꯥꯟꯇꯤ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯈꯨꯟꯅꯥꯏ ꯑꯃꯈꯛ ꯑꯣꯏꯍꯟꯅꯤꯡꯉꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯖꯔꯤꯕ ꯑꯉꯥꯡꯈꯩꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯡ ꯇꯝꯅ ꯆꯥꯎꯈꯠ ꯂꯝꯖꯦꯟꯗ ꯆꯦꯟꯕ ꯉꯝꯖꯅꯕ ꯑꯗꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯃꯠꯇ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯗ꯭ꯔꯣꯟ ꯍꯧꯖꯤꯛ ꯗ꯭ꯔꯣꯟ ꯇꯧꯔꯒ ꯕꯣꯝ ꯊꯥꯗꯅꯗꯅ ꯌꯦꯡꯉꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯉꯥꯡꯗꯕꯨ ꯌꯦꯡꯍꯟꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯌꯦꯡꯍꯟꯗꯦꯕ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯗꯕꯨ ꯌꯦꯡꯍꯟꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯗꯨꯗ ꯋꯥꯔꯝꯒꯗꯕ ꯑꯗꯒꯤ ꯈꯪꯗꯦ ꯃꯄꯥꯗꯨꯅꯒ ꯐꯥꯎꯔꯤꯕ ꯃꯉꯣꯟꯗ ꯃꯥꯒꯤ ꯐꯤꯂꯤꯡꯗꯣ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯑꯉꯥꯡꯗꯗꯤ ꯌꯦꯡꯍꯟꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯑꯉꯥꯡꯁꯤꯡꯁꯦ ꯇꯣꯉꯥꯟꯅ ꯃꯀꯣꯛꯇ ꯇꯣꯉꯥꯟꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦꯅ ꯑꯉꯥꯡꯁꯤꯒꯤ ꯑꯗꯨꯝ ꯈꯟꯖꯔꯒꯁꯨ ꯂꯩꯕꯅꯤꯅ ꯐꯔꯛ ꯇꯥꯈꯤꯕ ꯇꯥꯔꯦ ꯈꯟꯗꯅ ꯇꯧꯋꯤ ꯑꯗꯨꯅ ꯌꯥꯔꯤꯉꯩꯗꯤ ꯂꯩꯉꯥꯛꯁꯤꯡꯅ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯗꯤ ꯀꯩꯅꯣ ꯀꯩ ꯌꯦꯡꯒꯦ ꯅꯪ ꯏꯔꯤꯁꯤꯡꯗꯣ ꯀꯩꯀꯩꯅꯣ ꯃꯀꯣꯛꯇ ꯌꯦꯡꯒꯦ ꯆꯥꯎꯊꯣꯛꯍꯜꯂꯣꯅꯦ ꯚꯤꯌꯨ ꯌꯦꯡꯒꯦ ꯃꯀꯣꯛꯇ ꯌꯦꯡꯒꯦ ꯅꯪ ꯏꯔꯤꯗꯣ ꯑꯩ ꯏꯆꯥꯅꯨꯄꯤ ꯆꯍꯤ 3ꯅꯤꯀꯣ ꯑꯩ ꯏꯆꯥꯅꯨꯄꯤ ꯆꯍꯤ 3ꯅꯤ ꯗꯣꯅꯤꯀꯥ ꯆꯅꯨꯁꯦ ꯃꯥ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯗꯒꯤ ꯁꯟꯗꯦ ꯃꯟꯗꯦ ꯀꯩꯀꯥꯅꯣ ꯌꯥꯝ ꯏꯖꯔꯝꯃꯤ ꯏꯖꯔꯝꯃꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯣꯠꯅꯖꯕ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯅꯤ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯄꯤꯛ ꯊꯟꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣই ꯆꯥꯎꯈꯠ ꯂꯝꯖꯦꯟꯁꯤꯗ ꯆꯠꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪꯗꯤ ꯃꯣꯏꯒꯤ ꯑꯁꯥ ꯑꯆꯧꯕ ꯃꯤꯑꯣꯏꯕ ꯀꯥꯏꯅ ꯈꯟꯖꯕ ꯃꯌꯥꯝ ꯂꯩꯖꯩꯌꯦ ꯑꯗꯣ ꯂꯩꯕꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛꯇꯤ ꯇꯨꯡꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛꯇꯤ ꯄꯨꯡꯀꯥꯏ ꯀꯥꯏꯍꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯅ ꯑꯗꯨ ꯌꯥꯔꯤꯉꯩꯗꯤ ꯂꯩꯉꯥꯛꯁꯤꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯝꯇꯪ ꯐꯖꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯒꯨꯝꯕ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯁꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤꯕ ꯁꯤ ꯁꯥꯟꯅꯕꯁꯦ ꯑꯈꯪꯕ ꯈꯔꯅꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯣ ꯈꯪꯗꯕ ꯈꯔꯅꯗꯤ ꯑꯗꯨꯝ ꯈꯪꯖꯗꯕꯩ ꯋꯥꯅꯤ ꯑꯗꯣ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯁꯨ ꯄꯪꯉꯦ ꯃꯇꯤꯛ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯅ ꯄꯪꯇꯧ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯁꯤꯃ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯅ ꯆꯥꯎꯈꯠꯄꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯀꯣ ꯆꯥꯎꯈꯠꯄꯁꯦ ꯌꯥꯔꯛꯇꯣ ꯁꯤ ꯑꯩ ꯂꯩꯇꯦ ꯄꯩꯁꯥ ꯂꯩꯖꯗꯦ ꯄꯩꯁా ꯄꯥꯏꯗꯦ ꯇꯧꯕꯇꯕꯨ ꯑꯉꯥꯡꯈꯩꯗꯤ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯒꯗꯧꯕ ꯄꯣꯠꯇꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯁꯦꯝꯖꯔꯛꯏꯁꯦ ꯁꯤ ꯕꯦꯟꯁ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯦꯝꯃꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯒ ꯂꯥꯏꯔꯤꯛ ꯄꯥꯖꯔꯦꯁꯦ ꯑꯩꯅ ꯎꯇꯦꯛ ꯎꯀꯥꯏ ꯑꯗꯒꯤ ꯎꯄꯥꯛ ꯀꯩꯀꯥꯗꯣ ꯈꯨꯜꯂꯒꯅꯦꯕ ꯇꯧꯔꯤꯁꯦ ꯁꯤꯅ ꯑꯩ ꯏꯆꯥꯅꯨꯄꯥ ꯁꯤ ꯑꯇꯣꯝꯕꯅꯤ ꯑꯗꯨꯝ ꯑꯩ ꯁꯤꯗ ꯑꯩꯒꯤ ꯊꯕꯛ ꯁꯨꯐꯝꯅ ꯁꯤꯗ ꯑꯣꯏꯔꯦ ꯑꯗꯨꯒ ꯁꯤ ꯂꯧꯕꯨꯛ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯑꯩꯗꯤ ꯁꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯤꯠ ꯅꯥ ꯐꯅꯅꯕ ꯍꯥꯐꯨ ꯑꯁꯪꯕ ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯌꯦꯡꯖꯩ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯗꯅ ꯑꯩꯒꯤ ꯀꯩꯀꯥ ꯊꯣꯡ ꯊꯥꯛꯄ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯆꯝꯅ ꯍꯤꯡꯖꯕꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯋꯤ ꯁꯨꯃꯥꯏꯅ ꯁꯥꯏ ꯕꯦꯟꯁꯀꯥꯁꯦ ꯌꯥꯝ ꯑꯩ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩꯁꯦ ꯁꯦꯝꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯥꯡꯈꯩꯁꯦ ꯐꯖꯅ ꯁꯦꯝ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤ ꯇꯧꯕꯇꯕꯨ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯝꯗꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯗ꯭ꯔꯣꯟꯗꯒ ꯇꯧꯔꯒ ꯕꯣꯝꯒ ꯊꯥꯗꯔꯒ ꯈꯣꯠꯂꯒ ꯇꯧꯕꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯍꯥꯟꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯔꯕꯅꯤ ꯍꯦꯟꯃꯜꯂꯦ ꯀꯗꯥꯏꯗ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯔꯤꯈꯩꯗꯤ ꯁꯔꯀꯥꯔꯅ
ꯂꯩꯉꯥꯛꯁꯤꯅ ꯐꯖꯅ ꯋꯥꯈꯟꯗꯣ ꯈꯟꯕꯤꯔꯒ ꯇꯧꯕ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯂꯣꯏꯁꯟꯕ ꯌꯥꯔꯕꯅꯤ ꯆꯨꯝꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯟ ꯊꯦꯡꯅꯕ ꯅꯠꯇꯅ ꯄꯨꯔꯥ ꯗ꯭ꯔꯣꯟꯗꯒ ꯕꯣꯝ ꯊꯥꯗꯔꯛꯄꯗꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯣꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯨꯔꯥ ꯃꯨꯊꯠꯂꯒꯦ ꯍꯥꯏꯕꯤꯕꯅꯦ ꯂꯣꯏꯔꯦ ꯑꯗꯣ ꯍꯣꯏ ꯐꯔꯦꯕꯀꯣ ꯃꯣꯏꯅ ꯃꯨꯊꯠꯂꯒꯦ ꯈꯟꯖꯔꯣ ꯌꯥꯔꯦꯕꯀꯣ ꯑꯗꯣ ꯊꯦꯡꯅꯔꯒꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯅꯠꯇꯕ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯐꯨꯍꯟꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯈꯨꯠ ꯄꯨꯜꯂꯒꯅꯦ ꯍꯧꯖꯤꯛ ꯑꯁꯣꯝꯗꯒꯤ ꯑꯥꯔꯃꯤ ꯀꯩꯀꯩ ꯊꯥꯗꯔꯛꯄꯗꯣ ꯃꯣꯏꯒꯤ ꯐꯣꯔꯁꯇ ꯄꯨꯂꯞ ꯂꯦꯞꯄꯕꯅꯦ ꯃꯁꯤꯒꯤ ꯑꯗꯩ ꯄꯣꯠ ꯃꯣꯏ ꯊꯝꯗꯕꯤꯗ ꯑꯃꯨꯛ ꯊꯦꯡꯅꯍꯜꯂꯣ ꯐꯔꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯐꯨꯅꯔꯒꯦ ꯌꯥꯔꯦꯕ ꯃꯤꯁꯦ ꯐꯨꯅꯔꯒꯦꯕ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒꯤ ꯂꯥꯟꯁꯦ ꯀꯩꯅꯣ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯂꯥꯟ ꯁꯣꯛꯅꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠꯁꯦ ꯄꯨꯟꯁꯤꯜꯂꯦꯗꯅ ꯀꯨꯀꯤꯅ ꯐꯨꯍꯟꯕꯅꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯏꯟꯗꯤꯌꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠꯁꯦ ꯄꯨꯟꯁꯤꯟꯕꯤꯔꯒ ꯀꯨꯀꯤꯅ ꯐꯨꯍꯟꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ ꯏꯟꯗꯤꯌꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯇꯨꯡ ꯍꯧꯒꯠꯂꯛꯏꯕ ꯑꯩꯒꯤ ꯏꯆꯥꯈꯩꯁꯦ ꯌꯦꯡꯉꯣ ꯑꯩꯒꯤ ꯏꯆꯥꯈꯩꯁꯦ ꯁꯤ ꯀꯨꯀꯤꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯗꯣꯏꯔꯕ ꯁꯤꯒꯤ ꯑꯉꯥꯡꯈꯩ ꯄꯤꯛꯏꯕ ꯑꯉꯥꯡ ꯏꯆꯥꯅꯨꯄꯤ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥ ꯄꯤꯛꯏꯈꯩꯁꯦ ꯁꯤ ꯀꯨꯀꯤꯒꯤ ꯃꯈꯨꯠꯇ ꯁꯤꯍꯜꯂꯗ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯀꯥꯏꯅꯔꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯨꯀꯤꯅ ꯍꯥꯠꯇꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯋꯥꯔꯤꯅꯦ ꯁꯤꯕꯨ ꯀꯣꯏꯁꯟ ꯂꯥꯛꯑꯦꯕ ꯃꯔꯝꯗꯤ ꯀꯣꯏꯁꯟ ꯂꯥꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯥꯠꯇꯣꯛꯅꯔꯒꯦ ꯍꯥꯏꯕ ꯑꯣꯏꯇꯥꯔꯗꯤ ꯑꯁ ꯊꯥꯡ ꯄꯥꯏꯔ ꯌꯥꯟꯊꯠꯅꯕ ꯑꯣꯏꯇꯥꯔꯒꯗꯤꯅꯦ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯅꯥꯟꯅ ꯄꯤꯒꯦ ꯈꯜꯂꯛꯀꯅꯦꯕꯀꯣ ꯅꯠꯇꯕ ꯑꯩꯈꯣꯏꯁꯤꯕꯨ ꯈꯣꯡ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯃꯤꯅ ꯐꯨꯍꯟꯕꯁꯤꯕꯨ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣই ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯌꯥꯖꯗ꯭ꯔꯦꯕ ꯄꯣꯠꯇꯣ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯁꯥ ꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯈꯣꯡ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯃꯤꯅ ꯐꯨꯍꯟ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯗ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯣꯛꯄꯤꯌꯨ ꯈꯣꯡ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯕꯦꯟꯁꯁꯦ ꯌꯥꯝ ꯀꯥꯟꯅꯔꯦ ꯑꯩꯅ ꯁꯥꯖꯔꯨꯕꯁꯦ ꯑꯉꯥꯡꯈꯩ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯄꯥꯖꯔꯦ ꯁꯤ ꯑꯗꯨꯝ ꯌꯥꯏ ꯂꯩꯔꯨꯕꯗꯗꯤ ꯌꯧꯒꯅꯤ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕꯗꯨꯅ ꯃꯁꯥꯗꯤ ꯑꯌꯣꯟꯕꯗꯨꯗꯤ ꯃꯁꯥ ꯅꯥꯜꯂꯤꯀꯣ ꯃꯁꯥ ꯅꯥꯜꯂꯤ ꯇꯧꯕꯇꯕꯨ ꯃꯁꯥ ꯅꯥꯜꯂꯤ ꯐꯖꯩ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ ꯑꯩꯒꯤꯁꯤꯅ ꯃꯣꯠꯂꯤ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯀꯟꯕꯗꯤ ꯑꯩꯒꯤꯁꯤ ꯊꯥꯡꯀꯠ ꯂꯪꯕ ꯉꯥꯛꯇꯀꯣ ꯊꯥꯡꯀꯠ ꯂꯪꯕ ꯀꯔꯤꯝ ꯇꯧꯔꯣꯏ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯇꯧꯒꯗ꯭ꯔꯅꯦ ꯌꯣꯠꯄꯤꯒꯥꯁꯦ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯦ ꯌꯩꯁꯜꯂꯤꯁꯦ ꯑꯗꯒꯤ ꯈꯪꯒ꯭ꯔꯥ ꯎꯁꯦ ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯃꯥꯡꯒꯤ ꯂꯩꯔꯝꯕ ꯎꯄꯥꯛ ꯀꯩꯀꯥꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯟꯕꯗꯣ ꯀꯥꯏꯈꯤꯕꯒꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯣ ꯁꯤ ꯑꯩꯅ ꯅꯥꯟꯅ ꯇꯧꯔꯦꯁꯤ ꯐꯝꯕꯗꯤ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯒꯤ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯄꯥꯔꯛꯑꯒ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯇꯝꯕ ꯉꯝꯗꯦꯀꯣ ꯄꯩꯁꯥ ꯁꯤꯒꯤ ꯑꯃꯜꯂꯕ ꯊꯤꯔꯕ ꯄꯄꯥꯅ ꯁꯥꯕꯤꯕ ꯕꯦꯟꯁꯁꯤꯗꯒꯤ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯊꯔꯛꯑꯒ ꯍꯌꯦꯡ ꯂꯩꯕꯥꯛꯁꯤꯒꯤ ꯑꯆꯧꯕ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯀꯅꯥꯅ ꯇꯝꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯐꯖꯕ ꯊꯤꯕ ꯑꯃ ꯃꯁꯥ ꯅꯥꯟꯕꯗꯨꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯐꯝꯕ ꯌꯥꯔꯦ ꯐꯝꯕ ꯌꯥꯔꯦ ꯏꯁꯥꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯥꯅ ꯐꯝꯕ ꯌꯥꯔꯦ ꯑꯗꯨꯒ ꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯔꯦ ꯑꯗꯨ ꯆꯥꯛ ꯆꯥꯕꯐꯥꯎ ꯌꯥꯔꯦ ꯐꯖꯔꯦꯁꯦ ꯁꯤꯗꯤ ꯀꯨꯏꯅ ꯍꯌꯦꯡ ꯁꯤꯗꯤ ꯅꯪꯒꯤ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯍꯥꯞꯄꯤꯗꯣꯏꯅꯤꯀꯣ ꯕꯕꯥꯅ ꯍꯥꯞꯄꯤꯔꯒꯦꯀꯣ ꯅꯪꯒꯤ ꯑꯋꯨꯟꯄꯣꯠ ꯑꯣꯏꯅ ꯍꯥꯞꯄꯤꯔꯗꯧꯅꯤ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯁꯤꯅ ꯆꯦꯆꯦꯒꯤ ꯑꯋꯨꯟꯄꯣꯠ ꯀꯣ ꯁꯤꯁꯤꯅ ꯏꯅꯥꯎꯒꯤ ꯑꯋꯨꯟꯄꯣꯠ ꯌꯥꯔꯦꯀꯣ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯄꯄꯥꯅ ꯍꯧꯖꯤꯛ ꯏꯆꯥꯒꯤ ꯑꯋꯨꯟꯄꯣꯠ ꯂꯥꯡꯁꯤꯟꯕ ꯍꯧꯔꯕꯅꯤꯀꯣ ꯐꯔꯦ ꯁꯥꯒꯅꯤ ꯑꯩꯅ ꯂꯣꯏ ꯁꯥꯒꯅꯤ ꯍꯥꯞꯄꯤꯒꯦ ꯂꯣꯏ ꯍꯥꯞꯄꯤꯗꯣꯏꯅꯤ ꯑꯋꯨꯟꯄꯣꯠ ꯂꯣꯏ ꯍꯥꯞꯄꯤꯗꯣꯏꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇꯤ ꯀꯟꯅ ꯄꯥꯗ ꯌꯥꯗꯦꯀꯣ ꯄꯄꯥꯅ ꯆꯧꯀ꯭ꯔꯤ ꯁꯥꯔꯤꯕ ꯑꯗꯒꯤ ꯅꯣꯏꯒꯤ ꯂꯥꯏꯔꯤꯛ ꯍꯣꯏ ꯄꯄꯥꯅꯅꯦ ꯆꯧꯀ꯭ꯔꯤꯒ ꯁꯥꯔꯗꯅ ꯅꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯑꯗꯒꯤ ꯆꯥꯐꯝ ꯊꯛꯐꯝ ꯐꯖꯅ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ
Noi matik chanabani ko. Khangaba. Noi matik chanabani. Papa na hujik wari je noi matik chanabani. Noi na matik charaba. Okay, yare. Papa gi kem tok toju yai ko. Papa gi kem tok toju yai. Noi na matik charadi noi leibak mayam gi ne. Tang phana tormo. Ware hujik leibak si khangaba. Iram dam je ware ba. Hujik noi khangdabai wane. Heng noi na chawra kanda karino. Aikoi gi ahun jingsina akoi gi manglam chakki akoi ahun jingsina thambiramai ba akoi gi iramdam jibu karino ana noina heng haigani ba ko aduna adu akoi na di papa na di upai leitre adu mai poto tobudu noida noina torok patare jise mathau je khaba torok patare adu laikana pau haijini noi je warrior ni ko noi je warrior ni laikana pau khoi papa na mateng pangani chaba thakpa karim tumba chaba khangdana noi gi mateng pangani noi di warrior ni lamdam jigi ne noi di maitai haiba furup sigi lanmi ni noi maitai haiba furup sigi lanmi ni haidi noi thongna phana lan thengna gadabani khangaba ahoi kaino to loire keno manipur je pithribi mayam dagi akoina kwai dagi top 1 da chakhot pado top 1 daga leirega hadi nei roidro ha du tawgadamni tawsiko aduna mayam atai tai ma gi wanati akoina tawjari je masi semjari ba ama kaino tawise sum memory su oina ba su oina ba gini tawda tangdu leita draba lamdam sida akoi hingbada yang ware akoi yengo angang ama nongma school kala hodaba nongma da school chalauda ba haise moigi ngasi moina phangadaba mahai je school dagi ngasi gi oina phangjagadawbudo phangdrabani haitare ni irang sina maram mara kanda yengo aduna ngasi gi oiba phangdraba poto aina yumda kharadang orasu ngamjanaba kitang dorsu kena tawjanaba na yumda hona hanbane ba ngase magi timing do yawdribo haitare ne ko aduna phare video ji sigi aina si chokri sagi bagi video je ai mamang da khamai matau karam na how to ai make khamai tawra sagi habado ai sigi chokri sagi bagi make to gi bagi de poto ai muk video makha ta na thaga charke adu da sumayam na tum yengbiyo haitare ne ko no ko thaga chari ko yengmina si makha ta na video Đúng rồi bà.